अहनबद मरोइब पाउ पीजरी बीजेपी द भोट पीब मी खक्तदा चीफ मिनिस्टर के हक्सेल की तेंबांग पीब नते मिपुम खुदिमक्ता चप मानब मियंग येंगले हाइना चीफ मिनिस्टर एन वीरेन फोंदोखरे सुप्रीम कोर्ट ना जनवरी कुनमाथोइदा ताकिब जजमेंट की कॉपी अदु पेटिशनर की लीड काउंसिल ना ngasi मणिपुर लेजिस्लेटिव असेंबली के सेक्रेटरी एम रमणीदा हथेंगना कुसिनखरे ngasi Manipur dasu tararak suba National Voters Day gi thorom pangthokre kurumjari Times of Manipur News yang bribusung taram nokjari miam da pauk sandong na pijari BJP दा भोट पीब मी खक्तदा चीफ मिनिस्टर के हक्सेल के तेंबांग CMHT अमदी लेंगा कमरी लेना बकाना बसिंग पीब नते लंदम सिदा लेरिबा मिपुम खुदिमक चप मानना साखरपा पांबा लेंगाक ने हाइना चीफ मिनिस्टर एन वीरेन फोंदोखरे वफम बसिंग असे इबोयाम सुमांग लीला संगलेंदा फांगथोकपा सबमिशन ऑन एग्रीकल्चरल मेकानाइजेशन SMMM गी मखादा फार्म मशीनरीज अमदी इंप्लीमेंटेशन सिंग लोमी सिंग देन थोकपगी थोरमदा अथोइबा मिथुंलेन गी ओइबा वारोल पीरेदुना फोंदोखिबने चीफ मिनिस्टर ना मखा तारदुना लमदमसी मिपान तांगदबा साउखटपा अमा ओइना बहोनबदा इसागी पोथोक मरांग काइना पुथोकपा संगी हौजिकसु लेंगाक असिना चखौ सेंग असि मुटखिदनबा अमदी साथोक हेना पुथोकनबा लम हेक्टर 500 हेनबदा फौ मखल असि थानबा कन होनरी अमदी टेक्नोलॉजी अमदी अफबा खुचु खुलाई लेरबा मतमदा लौ सिंगुबगी पोथोकसु मतिक साना पुथोकपा ngamgani maram aduna ngasi khudong sabu fangliba farm beneficiary singna खुचु खुलाई सिंग असि इसागिने खन्ना निंगथीजना सिजनबियु अमसुंग मिपान तांगदबा लमदम अमा ओइरबा मतमदा साउखटपा स्टेट अमा ओइबा ngamgadoriबनि हाइखि थरमदुदा PHCD मिनिस्टर लॉसी डिखो एग्रीकल्चर मिनिस्टर V हंखालियन लमसांग केंद्र MLA सरोखाइबम राजन वांगोई एसगे MLA ओ लुखोई एग्रीकल्चर कमिश्नर KH रघुमनीसु मरुइबा मिंथुलेन सिंग ओइना सरुक याखि थरमदु मरि लेनेना इम्फाल वेस्ट इम्फाल ईस्ट बिष्णुपुर अमदी थौबाल डिस्ट्रिक्ट के खंगल अबा लौमी कुनमापंदा मचिन अमदी ट्रैक्टर सिंग खुसिनखि लाइरबी ममिते मपी तारगा लायंग मंगमदना मसा मपुरोइबा हॉस्पिटल दा पुदु मंगमदना लेरमसिन मसे कोइना CMHT ने पिरेसि BJP दा भोट पीबा खते पीदे लाइरबी नमजदबी मयाम दुने कोइना पीस प्राइम मिनिस्टर मोदी जी की लाइव आयुष्मान भारत BJP खते दा पीबर लाख मंगा की मागी कार से BJP दा भोट पीबा खते पीबरा नो ह्यूमन सर्विस मियोइबगी सेवा तबदा ग्यास अखोइना वोटर विलेज दा यंग लाइ BJP भोट पीबा गई पीरमगा कांग्रेस दा पीबा गई पीदा बता नो Forest and Environment Minister T.S. Shyamkumar की मतंग सुप्रीम कोर्ट ने जनवरी कुनमाथोइदे ताकिबा जजमेंट की कॉपी अदु पेटिशनर के लीड काउंसिल नंगसे मणिपुर लेजिस्लेटिव असेंबली के सेक्रेटरी एम रमणीदा हक्थेंगना खुसिनखरै मिनिस्टर T.S. Shyamkumar की मथक्ता कांग्रेस के MLA कैसा मेगाचंद्रना पेटिशनर ओइरगा सुप्रीम कोर्ट थाकिबा डिस्क्वालिफिकेशन केस नंबर 3 ऑफ 2018 की मतंग हौकिबा जनवरी कुनमाथोइदा लेबाक असगी ख्वाइदगी वांगबा कोर्टना सिविल अपील नंबर 547/2020 की जजमेंट अमा पीरेदुना चयuल मरी की मनुंगदा स्पीकर ना मसा के तोपम थोप थबक सिंग तौन बराई ताखिबने सुप्रीम कोर्ट ना ताकिबा जजमेंट अदुगे कॉपी अदु ngasi पेटिशनर के लीड काउंसिल ओइरिबा सुप्रीम कोर्ट के सीनियर एडवोकेट SG हसनियन ना लिम्फाल दा लाक्तुना मणिपुर लेजिस्लेटिव असेंबली के सेक्रेटरी M रमणी दा खुसिनखिबने जजमेंट की कॉपी पिशन बलाकिबदुदा कांग्रेस के MLA क्यासु लोइना रखे सुप्रीम कोर्ट के एडवोकेट अमदी पेटिशनर की लीड काउंसिल ओइरिबा सीनियर एडवोकेट SG हसनियन ना हाइकिबदा कांग्रेस की टिकेट मिखल माई पाकलब मतुंग BJP ना लुसिंग बलेंगाक याउकिबा मिनिस्टर T.S. Shyamkumar की मथक्ता थारकलिबा डिस्क्वालिफिकेशन केस असगी मतंगदा सुप्रीम कोर्ट ना जजमेंट अमा हौकिबा जनवरी 19 ताखे जजमेंट की कॉपी अदु ngasi मणिपुर लेजिस्लेटिव असेंबली के सेक्रेटरी दा पिशन बने ngasi पिशन लिबा जजमेंट की कॉपी असि मणिपुर लेजिस्लेटिव असेंबली के सेक्रेटरी दा यौख्रबनिना स्पीकर ना महक के तोपम थोपसिंग सोइदना तोरकनी थाजै सयोल मरी की मनुंगदा स्पीकर ना मिनिस्टर T.S. Shyamkumar की मथक्ता लौखटपम थोप थबकसिंग लौखलक्तरबदि सुप्रीम कोर्ट ना वारेप अमा लौगनी हंदक सुप्रीम कोर्ट ना ताकिबा जजमेंट असि T.H. Shyamkumar दा नतना BJP दा सोंगसिनकिबा अतोपा कांग्रेस MLA तरेतसु कोनसिनगनी सुप्रीम कोर्ट ना तारिबा वायल असि स्टेट असि की पुआरी दा मयक सेंगना लेहौरगदबा वायल अमनि हाइबा वफम थमखि निंगसिंगबा याबदि
TH Shyam Kumar Lisingani Taratreta Pangthokiba Taratret Suba Manipur Legislative Assembly Gi Mikhalda Andhra Assembly Constituency Degi Congress Ki Ticket Mai Paklabamatung House Ki Member Oina Wasak Logdring Character BJP the Songshinduna Government Semba Yabuta Natana Forest and Environment Horticulture and Soil Conservation Amadi Mahutki Minister Oikivani. Supreme Court, by a very historical judgment, has issued a mandamus to Honorable Speaker to decide disqualification application under Para 2(1)(a), voluntary given up his membership of original political party by respondent number 3, Shyam Kumar. So therefore, now Speaker is bound to follow the judgment of Honorable Supreme Court and take his decision within 4 weeks. Within 4 weeks. He can't sit kept silent on an application for long, about 2 years. A person disqualified under Para 2, voluntarily given up his original membership and joined the BJP-led government under the law. From that very 15th March 17, he is disqualified. 4 weeks will apply in respect of all pending disqualification petition before him in respect of other MLA also. Manipur gi miyam na Mikhel da saruk yabagi chang wang labasu India gi oine yengba matamdadi apunba mising gi chada yangkai mangadagi humpu fawba khaktana Mikhel da saruk yari haina Manipur gi Chief Secretary Dr. J. Suresh Babu no phongdokrai. Wafam singa se Chief Electoral Officer Manipur Nisinduna Jain Manipur Dance Academy da pangthokiba Tarasuba National Voters Day lisingani kungi thorom da saruk yakiba Chief Secretary na phongdokibani. Kumza lisingani taramapan gi Lok Sabha Mikhel da asudang lokiba amadi Mikhel ga mari lenena sintha pangba yaba kaya pangkiba Miyosingda Asamba Kudol Piduna Jain Manipur Dance Academy da pangthokiba thormaduda SVEEP campaign gi photo exhibition amasu Chief Secretary na hangdokhi. Pangthokiba thormaduga mari lenena Chief Secretary na makha taraduna India da leiriba miyamna election da saruk yabagi chang nemba asi laibak thibani. Mikhel tawduna laingak liba asi tasengna yengba matamda voters singna sengna khanba mihut ama natre. Tawriba asidi election da saruk yabasingna khanba mihut amani. Laibak amadi isa gi oina sahi manga gi laibak lepnabagi da pangthokliba Mikhel da asinba matam khajitang kaitholaga Mikhel da saruk yadaba haibasi laibak thibani. Amaromda voter singbu awareness piba haibasi political party amage campaign nati haikibaga loinena ngasi Manipur gi miyam na Mikhel da saruk yabagi chang wangliba asi makhata na lengdana adumak lehen kisi haina miyam da appeal tawki. There's no point in crying later. There's no point in saying that this government is bad, that government is bad, the policy is right, policy is wrong. Where is your contribution? Your contribution is essential so that you also have a choice to decide. So this is the time that every youngster in the family should motivate everybody in their family to go and vote. The responsibility has to be owned by the youth. The young voters in the family should motivate and take the entire family and go and vote. That pledge we should take. Once this generation is able to take that lead, I think democratic process will be vibrant. Our democracy will survive longer. The value system that has been imbibed in the Constitution of India has to be taken and shouldered as a responsibility by every one of us. Haukiba sahi khara asida India da thabak phangdabagi chang khwaidagi wangkhe haina Manipur Pradesh Youth Congress na phongdokrai. Ngasi Manipur Pradesh Youth Congress MPYC na sinduna BT Rota leba Congress Bhavan da pangthokiba paugi mifam amada wafam asi phongdokladuna MPYC gi President Amir Hussain haikibada India da naha manga gi manungda anidi thabak phangdabaga loinena mahimasing amade skill development training phangdana leire. Hiram Singh asigi matangda India asi Pakistan, Bangladesh, Afghanistan amadi Sri Lanka dagi sothaduna leire. Maramaduna hiram asigi matangda MPYC na laibak asida National Register of Unemployed lingba mathau tare haike. 2020 sida India da lairiba total population asigi 34.33% hybrid 34% ase aiko youth na oini youth haibase kanabo kawi sahi tramanga adagi na kumapan buki manung do laiba masibu 15 to 29 years ki manung laiba sibu youth haina kawi Department of Youth Affairs Government of India ki definition da aduna aiko youth maya masibu asugi matik ngasi 34% hena lairiba Bharat praja aiko ki youth sing sibu magna mirai biba aiko ki damakta thabok phangje da mayam ki damakta
register for unemployed national register of unemployed ama register tawbiyu haibadi tawdaba Indiana British ki makuta gi maning makha tamlaba matungda masagi oiba constitution semjaduna lengak pa hokhiba numit puning singduna hayeng India pumada pangtokadoriba humudra mathoi suba Republic Day na lakpada Manipur gi Minister N Virena Manipur gi miyam da proposal pirakli Manipur Organic Mission Agency MOMA amadi Horticulture Department ki lamjing makhada Tamelong da puthokpa organic turmeric powder quintal manga ngasi ahanboina Imphal airport agi airlift tawduna Mumbai da thaba hokre ahanboina mapangi state sing da export tawbi asamba thormaduda Forest and Environment Minister T.H. Shyamkumar na haikibada ngasi airlift tawduna Mumbai da pukriba yangang makup asi Mumbai da thunglaba matungda malemge tai leibak singda amuk export tawhigedoribani Matam amada puthok putholaga yonpham leitaba amadi customer leiramdabagi khudong chadabadu ngasi di leitre Tamelongda putholiba yangang asi malemgi atai leibak singna atuki matik pamnari yangang asi top pa mahaw amadi masu asina puthok asi miyamna yamna pamnabani masina yangang thariba lomi singi senmilonda asoba kanaba ama piri haina mahna haiki Praja miyamna kogi ayamana isa isan thariba chanaba soli lamlomdagi kogi mahimorong sing asi Manipur Organic Mission da koina resta tawbiraga khusamnaraga hena chapiragadi koi ngasidi jinjakta koi mix tawraiba adagi organic with mayam sing asi hena koi asi ngakthokna organic atop puthokna koi malemna sakhangba state mo igani haduna ai midai khotham appeal tawjati Momagi Project Director K. Devadatana haikibada kumjali singani tara truktagi Momagi makada Mission for Organic Values and Development for Northeastern Region haiba Central Scheme asigi makada Organic Certification fanglaba crop plant mangagi marungda lamda masida puthokchariba yangang asisu amani hairiba yangang gi variety asi mahaw amadi pothok fabana crop plant asida mayonchinduna hena sakhanaba amadi export tawnabagi pandam thamlaga honakibani Department amadi lomi singe hona jamana ngasidi mapung fana certified oiduna atai state singda export tawba haure haina pangna pen pafongdokhe ngasi tharibasi Mumbai gi ISNS Spices haina khangnaba adugumba company buyer adudani haiba ngasi thaba hobusigi makha tarakpada mathang shipment si makha tana aikoi ayamba matamda aikoina khangwe yabas moina tawrkpa demand si yamna tawi quantity se aikoina hek leiriba makhaidi powder takthoga dry tawrga moina pama mongda thabasina aikoi gi farmer gi summit londa yamna hena phaba haibado soidana oirani haibase ai thamjaningi Ahenba section thorangi marakta hayeng pangthokadoriba humudra mathoirak suba Republic Day palan thorangi damak Manipur su sem sabalo silakle pere chatkadaba Imphal manungi akoiba mafam sing lunana thambaga loinena leitingbagi thabak akan mamong da sathari amaromda pangthokadoriba Republic Day thoramga mari lenena Imphal manung yauna Manipur gi mafam kaya da masing yamlaba security forcing na akan mamong da section thorangi thabak sing lokhatpaga loinena pandaba thodok sing thoktanabgi damak mikup na hom sing na senare Ningsing bayabadi hayeng pangthokadoriba Republic Day gi thormasi tuan ba lalhoba lup singna boycott tawbada natana genuine strike kowa kauribani Hayeng pangthokadoriba humdrag mathoirak suba Ganatantra Divas palan asi mai pakna pangthoknabagidamagta akanba chesing thaurangi marakta sem sabagi thabak sing loisilakle panbayai madudi haukiba chahi kayadagi aina thingkhraba lalholup kayana Ganatantra Divas asi pangthokpa yaroi haiduna athingba piduna laklabasu ngasi fauba section thaurangi marakta leptana chathaduna lakli paudamjari bi ilabati sizar gurmemga loinana camera person Rolibin Times of Manipur Social welfare gi makhada leiba destitute home sing asigi darkar oiba masak sing suna pina bonari haina Social Welfare Minister Nemsa Kibgena Fongdokre wafuma sing asi Department ki makhada leiba All Age Home Special School amadi Orphan Home sing da leiriba myo sing da chana thanaba item sing pibaga mari lenena paumi sing unaba mada fongdokhibani Hayeng pangthokadoriba humudra mathoirak suba Republic Day gi palan thorung gambari lenena Social Welfare Department ki makhada leiba BB Paul Mental Home Mongsangai Deaf and Mute School Government Ideal Blind School Tagyel Observation Home Carmel Jyoti yauna home singda chana thanaba polam yauna tuan ba item kya khosina ki Social Welfare Department ki Director NG Utam yauna department ke official kya susaru yakiba asamba thormaduda Minister Nemsa Kibgena makhataraduna Indiana ning tamba fangba chahi humudra mathoi shurok ki palan thorom lakpaga mari lenena lamdamasi ki miyam da yaipa paujel pijari palan thoromasi ga mari lenena Department of All Age Home sing Orphan Home yauna Special School singda angam mateng pangani amaromda
Department asina asigumba destitute home sing asigi darkar oiba masak sing asi mengkhana bahonari. Masida miyamna cooperation PBO haiki. Welfare Minister oirappa asida makhoigi awabase chatpada hangrakpani adugidamakta aikoina hotnaduna hojik cabinet na puthokraga honorable chief minister so asida purakraga mayamsi jinglakpa matamda ma cabinet na putho haina aikoina cabinet na puthoktuna grant in it oina aikoina losin bani hojik makhoina pamba mayamsi amuka hotnarega aina honorable chief minister desu cabinet da puthokraga state government na losinaba hotnazage. Government Higher Secondary School gi lecturer sing the academic grade pay gi mahota lising ni taramapan ROP gi grade pay pidrabadi sahi asida pangthokadriba high school living certificate examination amadi higher secondary examination sing boycott tawrugani hairi iramasi matang danga si CC Higher Secondary School da paumi singa unaba mada Manipur Government Higher Secondary Lecturer Welfare Association gi General Secretary Mutum Zadumani na phongdokibada leiriba government lecturer sing asida aranba pay piduna lakli Mamangda government na thajaba pikibadagi ozasingna khongjang sangsindana lakpani adubu thajabadu lakliba January gi tang 38 phawbagi manungda government na thabak ta onthoktrabadi government higher secondary lecturer singna thabak leptuna khongjang sangsilagani amadi pangthokadariba class 10 amadi 12 ki exam sing animak boycott tawgani haina phongdokhe maruena gomingi ojasing si yamna awon bamada hojikti yam qualified oiba matik sabo jama yam sangaktana khonggi thangjelakpani masida Government sina nuksijaraba Sri Birengi lenga kasina akoi bu ojasing mu nuksibidna niyom sum order si thopidraboti akoi amukasona hajari lagliba tang kutrama thoi tha ama 2020 masi aroiba ojasing gi akoi warepni akoi mari leimesu memorandum pijani press gi mafam dosu thamjari aduga nongan bedagi tang ama tha ani 2020 dagi de koi sijiwaki khongjangji pangthok jagani Manipur University ge administrative staff ki maroiba thodang lauriba VC registrar finance officer examination controller engineer amadi atai maroiba posting in charge oina thamlibasi atuba matamda mention gadabani haina mahiroilup desam amadi aims na taksilakli ngasi kwakaithel da leiba desam ge mailo sangda paumi singa unaba mada desam ge vice president namerapam edition na phongdokibada Manipur government ki makhada thabak toriba nupi staff amabu MU ge finance officer oina hapa asi niam gi wangwadani mana makataraduna Finance officer gi kuthang da MU gi administrator singna thabak hapagi ming da senpham kya khongwa le haiba pau fangle hiramasi gi matang da mahiroi lup ani asina akan baminyang changlagani haiki sel lowre haibagi complaint kaya hojik aikoida desam amadi aims da mase koi lakpa haure maramaduna koi na university hojik leiribo authority na amadi leiriba ministry na Ministry of Human Resource Development na hojik ki leiriba university gi sigi ba phibam singse mase koi yengchen biraga Manipur University ga watlaga leiriba in charge ngaktana oina leiriba in charge university gi mawongda in charge ngaktana puraga leiriba finance officer dagi hauraga controller of examination dagi hauraga registrar dagi hauraga maru oigraba post mayam jingse mase koina in charge singna puraga leibase masigi muhuta regular post singna hairiba puhanbiu haidana koina mahiruluf ani aim samadi desam gi maikai dagi mase koi appeal tawjari paugi mifam aduda Mahiroilup Aims ki Vice President Saikom Premsana phongdokibada kumja lising ni tarani panda thokiba MU gi wathoka mari lenena Chief Justice T Nandakumar amadi Hanagi Tezpur University gi VC MK Sauduri na semkiba inquiry committee gi report kadaida sakharbagai University asibu kaithel amagum onthokpa si laibak thibani masi kholepani MU gi regular posting athubada hatraba loinena leiriv asoibasing asi semdoknabagi damak Mahiroilup ama oina khongjang kya sangsinaba sem saba loire haiki 2018 da Meghalaya High Court ki former acting Chief Justice T Nandakumar amadi Tezpur University gi former BC MK Saudari na mathang sitna chairman amadi member oiduna semkhiba independent inquiry committee na pikhatkhiba report hojik kadom jakhre wafam asigi matangda kari tawgadage amadi karamba khongthang na achumba oigadage haibase khoi aims amadi desamna university da leiriba khang hai amadi mapanda leiriba khang hai singa tanarakanda aikhoigi nainaba hawragani bom ama leiba matamda leiriba bom adu karamba makhalgi bom no haina khangdokpagidamak sahi nauriba naha anina robot ama sakre nambol Valram Kuldagi Tiam Isorsan amadi
Saubigi Masanupa Nandalal Thiam Amadi Hairok Partu Devi Mandoptagi Kundongbam Baikul Amadi Rosni gi Masanupa Arnold Kundongbamna Sahi Amagi Mamangdagi Honaduna Sarakiva robot Nasidi Tamliba Pandamadu Naksilakle Hiramasiga Mari Lenangase Sangai Pro Mamang Likai the Laiba Idu Life India the Pangtopa Pomising Unabamada Nandalalna Mapam Amada Lairamba Bomadu Karamba Makalgi Bom no Haiba Kangdok Nabagi Pandam the robot Asi Sarakpani Robot Asida camera Haptuna Bom Adubu Yembagi Kudong Saba Supiri Luinana Robot Asida Ahen Bakusukulai Hapchilaba Matungda Hena Kana Bamongda Sagana Honari Amaromda Robot Asi SARS Torba Matung Kilometer Amafoba Setpayai Haike ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯛꯄ ꯔꯣꯕꯣꯠꯇꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯑꯃ ꯕꯣꯟ ꯁ꯭ꯀꯣꯠꯀꯤ ꯐꯤꯂꯝ ꯈꯔ ꯆꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯁꯨꯝ ꯌꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩ ꯁꯨꯝ ꯁꯥꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯕꯣꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯀꯥꯟꯗ ꯀꯩ ꯑꯥꯏꯗꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯑꯣꯏꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯀꯦꯃꯦꯔꯥꯁꯤꯅ ꯌꯦꯡꯅꯕꯒꯤ ꯈꯛꯇꯅꯦꯕ ꯆꯦꯈꯥꯎ ꯍꯥꯞꯆꯟꯕꯒꯨꯝꯕ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯄꯒꯨꯝꯕ ꯑꯗꯨꯒ ꯆꯤꯡꯊꯣꯛ ꯌꯦꯡꯕꯒꯨꯝꯕ ꯑꯗꯨꯝꯕ ꯑꯣꯏꯗꯣꯏꯕ Republic Day Mawana Security Section Tharong Lokot Poina Bisnupur District Police Amadi Commando Gapun Batim Amana Kwakta Ward number 8 ki Zagasing Dangasi Ayuk Pung Mangadagi Tare Fawa Tiba Humbagi Tabak Satakrai Tiba Humbagi Tabagaduda Mapalam Dagi Lakpam Yoy Manga Yauna Punda Mioy Chani Yankagi Matakta Verification Sataki Adumapu Toidopa Mipa Mipundi Yauki Belate Nakalamaromda SP Imphal West ki Medium Makada Nupi Police Yauna Imphal West District Police na Haino Kongnembi Nongsava Laikai Dagi Ngasi ayuk thiba humbagi thabak amasu sathakre hairi maduda bailout ama yauna nupa chama yang khaitruk amadi nupi sama ga taratruk ki verification sataki adumapu thoidokpa miphami pundi yauki baleite Nakalamaromda ngasi ayuk Imphal West Commando na Pauna Bazar ge akoibida leiriba hotel singda thiba humbagi thabak ama sathakre hairi thiba humbagi thabak sathaki aduda hotel sing adudi Prince Lodge Hotel Bliss New Guest House Santos Hotel New Ras Hotel amadi NAS Hotel ni hairi. Handak nupi police officer amabu masa sokpa yauna phuba saibagi thabak Assam Rifles ki mioy amana kudeng thabida sathaki thong adubu Naga Women's Union na cherol amada condemn tawrukli. Kudeng thabida leiba Assam Rifles ki sek poster nupi IPS officer amada thokiba thodok adugi matangda Bharat ki Home Minister unaduna aiba cherol ama piselagani haina Shiv Sena Manipur State ki President M Tombina phongdokre. Ngasi babu parada leba Shiv Sena Manipur State ki office ta pangthokiba pawgi mifam amada President M Tombina makha taraduna Chief Minister N Virena Maharashtra da Manipur Bhavan ama sargani hena lauthokibagi matungina mari lenaba PDA ge official singna mahak masa yauna Maharashtra da chatuna Bhavan sagadaba mafam Raiga da chatuna hakthena na yengsinkrai lising ani tara trukta state asige matamdugi laingak na lupa lak lising Kuntra home daga Chanipan gi senfam ama deposit arom laga makata ba thabak amata paikhatana leibani adubu ngasi de Chief Minister N Virena kan honaduna mafam aduda baba nama sana bahnarakpani masigi manungsena Chief Minister na Maharashtra ge Chief Minister Uddhav Thackeray da ai baserol ama piduna baba nadu athubada sabada mateng pangbinaba pisinkibani Maharashtra ge Chief Minister nasu ai baserol adu harahorana lobuga loinana angam mateng pangani haibagi thajab pirake PDA के ऑफिशियल के आगलोने ना रायगादा लेबा भवन सागदा मफम अदु यंगसिन के चौरांगना स्क्वायर किलोमीटर लिसिंग अनि दगी लिसिंग अनि चमंगा फौबा पाक साउबा मफम अदु दा सागदा भवन असि लेरबदी स्टेटसगी मियाम गी कानबा म ओइगनी अमरोमदा खुदेंग थाविदा लेबा 12 सुबा असम राइफल्स की पर्सनल अमना नुपी IPS ऑफिसर अमदा सथकिबा थौंग अदु यामना लाइबक थिबनी मसिगी मतंगदा होम मिनिस्टर उनबा लाक्लिबा जनवरी 13 दा पार्टी असि के लुसिंगबसिंग इम्फाल थादोलगनी हाइके लेरिबा खोगी तोंगान तोंगान बा नेशनल हाईवे सिंग तोंगान तोंगान बा इंटर विलेज रोड ते लेरिबा चेक तौरिबा अदुगा लेरिबा फ्रिस्किंग तौरिबा सेसिदा नोमगी सरा तांजरिबा सिदगी मोरे द सटपा हलकपा अदगी लेरिबा यूनिफॉर्म सेटपा SDP ओइबा अदुगुम्बा अदुगा मिनिस्टर ओइबा करिगुम्बा द मोइगी लेरिबा लिचत छजत मोइगी यामना लुजदबा यामना फजदबा सिगुम्बा कैनोसे मसी पुनमक्सी तोहलगा स्टेट की फोर्स न सिनगने हाइबा स्टेट गवर्नमेंट की वरेब से शिव सेना न मोस्ट वेलकम मणिपुर दा ILP सन हन बहन बदा संगसिन की बतोंगान तोंगान ब इहो गया द सरुक याखिबत नतना मणिपुर दा ILP सिस्टम सनरप मतम दा कुइना मंगजरप मंगलान अमा ममफाउना रे हाइदुना हराउजरुबा असम दा तारिबा मैतै सिंग ngasidi ILP permit kaktana Manipur da sangba yaroi haiduna athingba thamlibasi yamna laibak thibani haina Women Action Committee for Village Protection WAC VP ge advisor nongthongbam birena pendaba phongdokrai wafama singa se Assam ge Kasar district ke manung chana laiba Lakipur Khunok da laiba WAC VP ge office complex da pangthokiba pawgi mifamadu da WAC VP ge advisor nongthongbam birena phongdokibani
Paugi mifam aduda Birena Makha taraduna Aikoi asi Assam Barak Tampak asigi Yalomini Kanagumba Karana Puarigi Tankak Amada Tokiba Todok Amada Yumpam Oidana Lanjela Kibani Haiduna Hairiba Wafum Asisu Aranmani Lamdamasigi Yalomini Haibada Sautona Haibang Ngambagi Kudam Sangdam Sulay Yumtangnariba Manipur State Asiga Lainariba Tana Tanaba Yadraba Mari Adu Tatna Danaba Mari Lenaba Authority na Mijang Sangbiduna Taufam Tokpa Tabaksing Tobiyo Haike Akoigi asi anaugi asi poloibagi mamada Amanaba colleague Madu Damota, sat Matamda, Adumba, Atimba, Adumba rule, Adumba Ek Aduna, Sangba Pamdana, Halega and Hibasi, Massibu Equida, Equida the Yana Toy Tolakadova, that Tatum Tolakadova, Miku putting it Tolakadova, Togok, boy. Maram Maduna, Asugum Bussing as he talked on Bagi Damakta, Equigi, Mahosagi, the Jeremy, Equi Masen, Isanana, Mushinana, Ramagi, Adumba Sakamadu, Kahendana Bagi Damakta, Tari Toba Tai Hibasi. Mari Lainabo authority singna amutang kupna hanapire haraga Paugi mifamadu da saru yakiva WSC VP gi president Konthongjam Sunita Devi na haikibada Kasar Assam da tariba maitesina Manipur da ILP system asil lakpada yamna harauke adubu ILPSC fanglaba matungdadi Manipur gi mapanlom da khundariba maitai ekhoidadi yamna khudong thiningai oire yumthangnariba jiribam lamdam asida ekhoi gi mari mata leibana maramoiduna Asiana Devakarma Tolko Matamda, Jirivam Sepa Matamda, permission Amalo the Bayadaba Sina, Yamna Sauna Kudong Sadaba, Tokale Heke. Hyper can stay later and begging a sick Asada Tariba Medi, a process of Tokana. No Mizarata, Zariba Mayam Sisu, Nasagi problem Mayamama, I create Tokahore Masigi problem, see a quigi Manipur Prazamiamna, Amadi, Manipur Gomen, a quay, Maitei, Hybazati, Amadi, Maitei Bangal. Anisa Kaki, Kitang relaxed of you, Miang Sangbio, Maramdi, Apoise, Manipur, Hyber, can stay later and begging a sick Asada Tariba Medi, a process of Tokana, Apoy Manipur, Lady, a Kosu Manipuri, Haina, Labasida, Koibuto Kaita, Holapas, a Koikitang emotional way. Motivation and team building Hyber Hiramda Manipur State Cooperative Bank official amadi staff ki oiba minini training program ga solution kre. Training asi MSCV gi mateng gi makada Lamphel Pata leba Institute of Cooperative Management ICM gi conference hall da ngarang dagi satharkibani ngasi lotion bagi thoromda atoi bamithunlen oikiba MSCV gi Managing Director A Subasna Rural Economy sakona bahona bada self help group singit chawrba thodang lei haiba wakalonda bank asina self help group kayaga credit link tawduna lakli banking sector da leba employee singna team building yaudana bank ama mai pakna salaiba ngamloi haiba wakalon chengadabani haiki Mana Makataraduna, being a sinner January Tada, self help group, Chamaga Umpumatoi credit link to Kibale Cre. Makatana Lakadoriba February Tasida, member listing Anirom Lagadaba, self help group, Chanirom Su credit link to Nobagi Pandam Tamli Haiki. Nasiki Toromaduda, Institute of Cooperative Management, Imfalgi former director, Dr. N. Ranjana Devi Amadi, Manipur State Cooperative Bank Limited K, Deputy General Manager, L. Angobasu Saruyaki. Akoina Tawzariba. Self help group की movement जैसे कोई न कहीं नोएदा मणिपुर सिटी कोई हंजन खाने rural economy साखत न मणिपुर साखत पर यावे है जदी मणिपुर स्टेट कोऑपरेटिव बैंक न नसी लग्जरीबा कितंग कोई ngамजबा ताकत ताहे तारे लग्जरीबा रोल सिटी मणिपुर की rural economy साखत हन बनेबा rural economy साखत लगा हौजकी कनो जे साखत लगा दैनी मणिपुर साखत का दैनी अदुदा self help group नुपी सिंग दोइबा group सिगिसु याम अचौबा रोल लई हाइबसे Bharat Khundaduna Lady Farup Kage Apun Bagi Masakasi Yokanabagi Pandam da Kumzali Singani Taramagada, Prime Minister Na Hodokiva Ek Bharat Shrestha Bharat Ke Thoram Mafongkea the Pangthon Rapagi Saruk Ama Oinangasi. Wangkai Yonglan Lerekta Labor Song and Dance Division Ke Officer Ek Bharat Shrestha Bharat Ke Thoram Pangthokre. Broadcasting Amadi Tourism Department Ani Kusam Sinduna Pangthokiba no Mugoiba Thoramadu Gamari Lenena. Ministry of Information and Broadcasting, Media and Communication Ke Additional Director General DJ Narayan Hai. Art and Culture gi lamda thoidok hendona ina khulaba Manipur amadi Madhya Pradesh kumba state ani asigi marakta aman amagi maramda hena khanganabagi khudong saba piriba thoram amani thoram asi saruk yariba lamda masigi mahiroi singda Madhya Pradesh state ki maramda hena khanganaba amadi amato oibagi wakhalon adu pinabani haiki thoram adu gi saruk amoina Madhya Pradesh state amadi lamda masigi nat ki oiba jagoi isai singsu utke. So together this spirit of there's a sensitization towards this whole idea of Ek Bharat Shresh Bharat, which was always there, but it's getting a huge momentum now.
and we are leaving no stone unturned in ensuring that the country thrives wonderfully and beautifully in this idea of Ek Bharat Shresh Bharat. We are one. This nation is one. Extraordinary culture that we have, and it's great that students and youngsters are learning to coming to know about the different parts of the country. Today they're learning about Madhya Pradesh and its culture, the dance and the programs. So this effort is in that direction. Konthongzam Kendra gi manung sana leiba Nambol Municipal Council gina Ward number 18 oiriba Bomdiar Thangtek Teramakong Imphal West ki State Land leiba Laikai gi Pukri asida Lanai Pata Pana Bohonarakpada Lengang Ayaba Pibigano Haina Teramakong Maira Paibilup Amadi Teramakong Awang Development Committee na Lengang Tataksilagli Bomdiar Thangtek Teramakong Leiba Teramakong Community Hall ngasi pangthokpa pawgi mifamamada Maira Paibilup ki member Khaidem Susila Devi na phongdokibada Teramakong Thangtek Village number 90 gi dak number 1038 the Ladiva point 1718 Rom Park Southwest State Landa Pukri oina Ladiva Mapamasi Laikai Sta Laiba Khaidem Tomba Kawami Amana Lanai Pata Pana Bohana Liba Asi Laikai Asibu Sina Batanatana Ain Giwang Madani Hariba Pukri Asi Kul Gimingda Allotment Tona Bakumzali Sing Nitramapan gi Megitang Ohumda Marilenaba Authority da Tanaduna Lakpani Hariba Pukri Asi Ngasidagi Chahi Humpurom gi Mamangda Laikai na Taurga Ising Sanaduna Lakpani Adubu Tomba Hariba Nupasina Pukri Asi Lausin Bahona Badanatana, Masagi Mingda Pata Pana Bahona Rapasi, Yabangam Haiki. Something I make it about the Tanarapani, Hosi, January Thaloshala, she wrote the Mama had and cut the southern like I can one the Geva. I sound she can walk the Geva. She can be the Mama like that, and my Tana took Jagini, Masi public it having and I do vision the theatre, Matam Kudimata, Manatoma, Manipur. Tony, any have a season of the New Mateva. Mio was saying, Shauna, the Yanaka, Angam Tanaka, appointed like I like Binabana, Massi Salombo, she was out counted the time. Maggie respects with Tamato Tame, other than at home, Matamda made the Agita of the Soin, Hizing in a high Halazina, officer of the Santorome. But I doesn't know what I'm saying. Still in a labor posted that Manapata, but you don't have the Pibiga, no, a Quaymangi, I have a Yaldana Mayangi, still is my pata, big no symptom everywhere. Molnai Area Welfare Council Tengopol District Linkat ki basahi taruk mapung parapagi mapung namit torum ngasi Molnai Community Hall da Fangthokre Kuki Baptist Convention KVC Sirs Molnai Area gi Pastor Reverend Latin Lal Chongloina Blessing Minister oiduna pangthoki bangasi gi thoromaduda miyamna council aski welfare gi damak isor gi mafam da thongni ki loina council aski gi thabak thorom kya da asoba thodang loromba leikhidraba Heights Wazang Village ki safe Holkai Hokip ki mafam da ikai khumnaba utpa amadi Molnol area ge khulsingi ningthau singna khudol pidona ikai khumnaba utpana foundation de thorom asigi mapungaiba saktam oiki Nodal Officer Medical Betty Vasau Betty Farau Bisnupur District na sinduna masanu pi pok pi mama singna masa singbu mamang sahidagi ngasi fawwa mapung fana immunization tawkiba amadi masa singbu mirolingaidagi Chang Naina Government Hospital Singda Segap Taukibi Mama Singbu Opugi Tharmama Kiamba Ningsing Sanglen Bisnupur Dangasi Pangthokrai Tharmadu Saruyakiva Bisnupur District CMO Dr. T Manihana Fongdokibada Nupi Masa Amadi Nupa Masa Singbu Manaba Mijeng Yengbinaba Wakal Taminanaba Amadi Tinjang Kaijing Dabu Kunai Ama Semnaba Pandamda Tharamasi Pangthokpani Haike Tharmadu District Asige Tuan Tuan Mampam Singdage Thangalaba Mama Nifuda Kudol Posing Piduna Ikai Kunabasu Utke Awanga Nupi Macha Chingsi Aikoina education Magan Pidana, Aikoina Apapa Jati, Jumbi, Moina Honabada, Bating Pangbu, I then Aikoina Mayapron, Apil Tobolona, assume Banupi Maching, Super Somasta, Apapa, Mitoimian, Boyana Honabata, Nupinupa, Kanchang, Manana Lane Honabata, Somasi, Papa, Amoina Honabata, Bagi Message of Piraga, Aikoina Dumat of the function. District Administration Bisnupur Amadi, Chailan Bisnupur Sinduna, Numini Chuna Satrakpa, Betty Vasau Betty Paraugi Matanga, Pangtokpa, Street Corner Campaign Gasilosin Cray. New Mini Secretariat Office Complex Bisnupur Daging Arang District Asigi Deputy Commissioner, Nita Aramamna Flag of Toguna Hogokiva Campaign Adu, Ngasi Moirang Bloke, Tuan Mampum Sing the Pangtoke. Campaign Adu da, Chailan Bisnupur Gate Director L. Pisak Sing the Campaign Asigi, Nungyo Bawaru Sing Miam the Kangan K. Maroina. Nupi Masa Singbu Mamagi Pibung the Lady Nagi Horaga, Chahitarani Pansudriba Paupa, Ngakpi Senbi Bamadi, Mahima Sing Tambada, Nupa Nupigi Kenaba Tamdana, Mijang Sangbi Bamadi, Asan Mirai Naiba Tabak Tauri Dabani Hyper Pauzel Piki. Manipura Tabak Tava IPS Nupi Officer Amada Puba Saibamadi, Masasoki Tabak Sataki Haina Assam Rifles Ki, Matakta Sirakiva Maral Amagi Matanga Assam Rifles Ki Director General. Lieutenant General Sukdeep Sangwana Union Home Minister Amit Shah Unaraba Yana Laikraina, Paugi source Amana Hairi.
Sangwana Amit Saga Chaliba Thasigi Kuntra Fawi Manunda Unaduna Tologadu the Chennai Hariba Assam Rifles ki Rifleman PK Pandebu Kanna Bahona Bayai Hari Ningsing Bayai Madudi Houkiba January Tarama Bandanupi Police Officer Amana Mahaku Kudeng Tavis Check Posta Assam Rifles ki Rifleman PK Pandena Masasok Pagalunena Tati Tawina Tobiki Haina Maral Sirakibani Haying India sin batung pangthok da river India ge humudra ma thoisi Republic Day ge thorom ge mangwene na Assam da su tek ta kaidana pangthok na ba Assam police na marol ahum ge security ge section tharong na khot krai seraga sida Assam pumbada high alert lauthoki bagalone na Republic Day ge thorom pangthok na ba Khanapara Veterinary College playground da sem sakrai amarom da United Liberation Front of Assam na numit asibu boycott tawdana miyam da thorom asi yawbidana ba high krai Ipak Film Production Putokpa Manipuri Feature Film Bangladesh Sana Tampangasi Konung Mangdaliva MSF DS release of Cray. Aiva Yai School Kwarakpam gi Midyang da Mayekta Rakesh Naurem na Putokpa Osi Mairana Direction Piriba Manipur Feature Film Asi release of Bugi Torunga Marilena Hanagi Film Forum gi President gi Togai Puramba Laimim Surjakanta Sarmabo Ipak Films Lifetime Achievement Award Lisingani Kun Pidun Ikai Kunba Utki Loinana Asem Ibomsa Singh Amadi Asem Ongbi Hemabati Devi Memorial Distinguished Service Award Lisingani Kungi Manungchana Piva Bangladesh ke Athoibi Mapari Award Bangladesh Tage Laifrakpam Ibonghal Tripura Maikai Ngaklibi Ningol ge Award na Tripura Dage Ketrimum Madhavi Singha Amasung Manipur ge Athoiba Mapari Award na Sundar Salam da Kusinake Film nasida Saktam Lang Liva Singh de Voni Avenau Narmada Gepelina Amadi Bala Tensubamni Film nasina Miam da Piriba Nungyoiba Waroldi Bangladesh da Laikraba Aikoigi Maitegi Igi Mari Oriba Isil Enau Singbu Amatoina Punsinaba Amadi Lam Anigi Marakta Lairiva Nungsinabagi Mari Adu Hena Sasil Hanabagi Wakalon Uliba Film Amani Hojeng muk sanabagi pau phangbigani All Kwakta Sports Association Sinduna Bisnupur District ke Kwakta Public Ground Kwakta da pangtholiba the first ever day and night 7-a-side football tournament lisingani kunging asi taruni chenba numit ke ayukta sanakiba match da Ilsana Charangpat FC bu yamna laksana Panjil Tarani Toishinoda Maitiba PK Aduga Anisuba match dana SWC Bangla amasung Taramatoi 11 star anina sanagadaba match aduda 11 star ge khudongsa da bakara leibana SWC Bangla na walk over fangkrai Nungthilgi matamda sanakiba match dana 7 boys na RSFC bu Panjil Mari amada Maitiba PK Amaromda Nungthilgi Anisuba sanakiba match dana WBC na IBO FC bu Panjil Manga amada Maitiba PK Thasigi Tarahum Doidagi Hoduna, Chandel District ke, Kopizang Kuldalaiba, Kubzam Memorial Ground, Manipur Kundariba, Chin Kuki Mizo Kanglup ke Tuan Tuan Batim Kunmangana Saru Yaduna Satarkiva, Yankani Toisuba, Laksa Med Lisingani Kun Open Football Tournament ki winner, FC Rhino Aihangna Oikre. Ngasi Sanakiba Tournament Sige final match ta FC Rhino Aihang Amadi, Youth Development Organization Lonpi Kunok Team Anina, Akan Balamba Tonoduna Sanakiba match ta FC Rhino Aihangna Youth Development Organization Longpi Kunobu Panjil Amasino da Maitiba Piduna Laksa Met Lisingani Kun Open Football Tournament Sigi winner Oiki Amaromda Tournament Sigi Under 14 Junior Boys Football Tournament ki winner na led Nepal Memorial Team Laisana winner Oiki Bugalona Jampau Memorial Team Moljolna runners up Taki Pangthokiva Laksa Met Asigi Nupi gi Volleyball Tournament na Manipur Police Sporting Club na winner Oikibagalodena Moljol Youth Club A na runners up Taki. Aroy badam aroy pom kana fangbigani. BJP da vote piba mi khakta da Chief Minister gi haksel gi tengbang piba nate
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Supreme Court na January 12 takiba judgment gi copy adu petitioner gi lead council na ngasi Manipur Legislative Assembly Secretary M Ramanida angkina kusinakre. Amasung ngasi Manipur dasu tararuk suba National Voters Day gi thorom pangthokre. Ngasi goy na di matang sida Manipuri Paulo Jare Times of Manipur gi Manipuri Pau yang biru sumba mukana kurum jare.